ꯋꯥꯇꯥꯏ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯁꯦꯅ ꯂꯥꯏꯚ ꯊꯥꯔꯛꯑꯦ ꯀꯃꯦꯟ ꯈꯔꯁꯨ ꯑꯗꯨꯝ ꯄꯥꯊꯣꯛꯆꯒꯦ ꯃꯌꯥꯝꯒꯤ ꯀꯨꯏꯔꯦ ꯃꯌꯥꯝꯒꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯖꯦꯅ ꯂꯥꯏꯚꯁꯤꯁꯨ ꯊꯥꯖꯔꯛꯄꯅꯤ ꯍꯧꯖꯤꯛꯁꯦ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯀꯩꯅꯤ ꯍꯥꯞꯅꯕ ꯊꯕꯛ ꯀꯟꯅ ꯁꯨꯅꯔꯤ ꯑꯣꯐꯤꯁꯇ ꯍꯧꯖꯤꯛ इंटरटेनमेंट मणिपुर चैनल ना हाय हाय हेलो हेलो खरा अदुम कमेंट अदुम पाथोकजरके अदुगा मयाम यामना नुंसीबा अखोइगी चैनल गी दमकते यामना सपोर्ट तौबीबा मयामना लोइना सपोर्ट तौबीए अदु यामना नुंसी मयामना सपोर्ट तौबीबसे अदुगी मथक्तसु अखोइगी पैसागी मतेंग तौबीरकपा मियोय अदुम यामना यावे सुपर चाट तौरकपा लाइव थारिङाइदा अदुसिंदुगी ममिंगदी खंगहौद्रे अदुबु डाइरेक्ट कइनोदा अकाउंटदा कापिरखिबा अदुगु मोय अनी खतगी ममिंग हाइजगे म्यामदा खुंद्राकपम रोमेश क्वा कैथेलदगी अदुगा मयेंगलंगबम जोयमती हाय लमलाई नोंगदादगी मखोय अनीसिना अखोइगी चैनल असिदा पैसागी मतेंग तौबीरए अदुगीदमक्तसु यामना थागतपा फोंदोकजरी पुफोक टीवी चैनल गे माइकैदगी हाइबदि अखोइना ngasi फावबा तौरकलिबासे पैसाजे अखोइ यूट्यूब दगी लाइबा रिवेन्यू खरासिना स्टाफ मैमसगी ngमनबा अदुम चलाइजरगा अदुम मैमगी पेनबा होटनाजबनी कनामतगी मतेंग ngasi फावबा फंगक्ते अखोइ अदुम मैमगी पेनबने खंदुना तौजरगा अदुम लाइबने अदुगा सुमाइना चैनल सिबु नुसिबिबगी मैमनसु अदुम नुसिबि अदुगा मोइना सुमाइना पैसा मतेंग तौबिरकपसिसु अमुके हेना हराउबा नुंगाइबदुसु फावजे कमेंट से खरा अदुम लाए खरा अदुम पाथोकजगे अदुगा हानगी फजबा कइनो कमेंट खरसु अखोइना स्क्रीनशॉट तौदुना थमजे अदुगुंबा खरसु अदुम पाथोकजरके कईमीसे खरा थुजनसे हाय होय यारिगै अदुम थुजनबा होटनरी हाबदि अखोइगी पुबुफोक टीवी ना हेक हौदोरकपा मतमदा यामना था अमदा वीडियो अमखक्तने हापमिजेको अदैदी सुम थखाइदा अमुक हापे अदे हप्तागी ओइना अमुक हापे वीडियो से सुम कुंजलइनेबा हानलगिदगी हारोदी हौजे हौजे हापिजिना हप्ता अमदा अनिरकनेबा हापिजे अदुना सुम कुइरा कुइरागा होनरकपगी मतुंगिना तोइना अदुम हापनबा होनजरके हापसु अदुम हापई हेन हेन ngamba सोइजगे हाइबा वाफम सिमसु थमजगे कईमी नाइबदा वारे हाइजिने होय होय हापजरके कईमी थागलो थागलके पुंग कयादा हापकदुइनो आइनता थौबा पुंगसे हौजिकति कन्ना सेमी अदो निपान तरे निपान मापन स्वाइददि सोइदना थागलानी चाक चारबा हाइजिने ngसाई ओइन चारे सोनम सो नाइस थैंक यू कईमी नाइबदा वारे इसिंग चावबा ग्यान तारक्तुरा चे येंगागा खंमिनारसी चे नुंगाइबा नुंगाइरिये चे सोनमसे कई लमदा आइसे कइनोदगिनिको कइनोदगिने कईमी थागत तौबा क्या वाटलिगे हौजिक कन्ना सेमजरिये मैम लाइजलंबी सेहंदुरा ता येंगागा खंमिनारसी याफरे पुबुफोक टीवी ना लॉन्ग लाइफ एंड फुल सपोर्ट ऑन माय साइड जोतिन मैतै थैंक यू होय माने पुबुफोक टीवी ऑफिस से नंबोलदने हाय सोनम चनो आई थैंक यू सोनम याम फजरमे थैंक यू सोनम कईमी कई नुमिता थागतुइनो थागलादबने चे सो पाथोकपिरो नेट से यामना नुंगाइतबा मालिको मैम खितंग नुंगाइते नेट से चे सोनम चनो नुंगाइरिबो सायाम फजथोअमे ये थैंक यू नुंगाइरिये अदुगा मैम मखोइगी पुबुफोक टीवीबु सपोर्ट तौबीरिबा सिंग यामना नुंगाइजे अदुगा पुबुफोक टीवीदा सपोर्ट तौबीरिबा सुगुमना कोगी खोरजै खोलाउ चैनल के खोरजै खोलाउ चैनल ना चैनल अमा लैजबनी अदुसु कोई पुबुफोक टीवीगी स्टाफ कैना अदुम वाक तौजबनी अदुना चैनल अदुबुसु मैमना अदुम
ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯆꯦꯅꯦꯜ ꯑꯗꯨꯗꯅ ꯊ꯭ꯔꯤꯂꯔ ꯍꯣꯔꯔ ꯑꯗꯨꯒ ꯀ꯭ꯔꯥꯏꯝꯒꯨꯝꯕ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯑꯗꯨꯗꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯌꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯗꯨꯕꯨꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯇꯝ ꯁꯥꯡꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯊꯦꯡꯛ ꯌꯨ ꯑꯣꯏꯖꯒꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯑꯣꯜꯋꯦꯁ ꯐꯨꯜ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯅꯝꯕꯣꯜ ꯀꯥꯏꯋꯥꯏꯗꯅꯣ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜꯒꯤ ꯕꯦꯡ ꯂꯩꯕꯗꯣ ꯀꯩꯅꯣꯒꯤ ꯁ꯭ꯇꯦꯠ ꯕꯦꯡ ꯑꯃ ꯁ꯭ꯇꯦꯠ ꯕꯦꯡ ꯂꯩꯕꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯒꯦꯠꯋꯦꯒꯤ ꯑꯣꯄꯣꯖꯤꯠ ꯑꯣꯏꯗꯣꯏꯅꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯖꯩ ꯑꯩ ꯊꯦꯡꯛ ꯌꯨ ꯀꯃꯦꯟꯁꯦ ꯄꯥꯕ ꯅꯪꯍꯧꯗꯕ ꯆꯠꯈꯤꯕ ꯌꯥꯎꯋꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯉꯁꯤ ꯁꯣꯏꯗꯅ ꯊꯥꯒꯗ꯭ꯔꯥ ꯉꯥꯏꯕ ꯋꯥꯔꯦ ꯍꯌꯦꯡ ꯊꯥꯔꯛꯀꯅꯤ ꯉꯁꯤꯗꯤ ꯊꯥꯒꯠꯄ ꯉꯝꯃꯔꯣꯏ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯕꯨ ꯃꯄꯨꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯑꯃꯗꯤ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯗꯨꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯗꯨꯃꯛ ꯉꯝꯖꯒꯦ ꯀꯨꯏꯔꯦ ꯂꯥꯏꯚ ꯊꯥꯕ ꯌꯥꯎꯕ ꯐꯪꯗꯕ ꯉꯁꯤ ꯌꯥꯎꯕ ꯐꯪꯂꯦ ꯂꯣꯡ ꯂꯥꯏꯐ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯊꯦꯡꯛ ꯌꯨ ꯔꯤꯁꯤꯀꯥꯟꯇ ꯃꯉꯝꯕꯝ ꯑꯩ ꯀꯩꯅꯧꯗꯒꯤꯅꯤꯀꯣ ꯑꯗꯣꯝꯒꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯅ ꯊꯥꯒꯠꯂꯛꯄ ꯈꯨꯗꯤꯡ ꯑꯉꯥꯡꯁꯤꯡꯅ ꯄꯥꯝꯖꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯄꯥꯝꯖꯩ ꯃꯇꯝ ꯆꯨꯞꯄꯗ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯊꯥꯒꯠꯄ ꯑꯣꯏꯁꯅꯨ ꯍꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯑꯉꯥꯡꯗ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯁꯨ ꯀꯌా ꯑꯃ ꯄꯨꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯑꯗꯨꯃꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯁꯣꯅꯝ ꯆꯦꯅꯨꯒꯤ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯊꯦꯡꯛ ꯌꯨ ꯇꯤꯚꯤ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯊꯥ ꯍꯌꯦꯡꯒꯤ ꯄꯨꯡꯁꯦ ꯆꯞ ꯆꯥꯅ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯇꯔꯦꯠ ꯅꯤꯄꯥꯜ ꯇꯔꯨꯛ ꯇꯔꯦꯠ ꯅꯤꯄꯥꯜ ꯁ꯭ꯋꯥꯏꯗꯗꯤ ꯀꯝꯄꯜꯁꯔꯤ ꯊꯥꯒꯠꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯃꯦꯟ ꯑꯃꯇꯪ ꯂꯧꯈꯠꯆꯒꯦꯀꯣ ꯀꯦ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯄꯤꯕꯤꯔꯛꯄ ꯀꯃꯦꯟꯅꯤ ꯀꯦ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯇꯤꯝ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯖꯔꯦ ꯌꯥꯔꯒꯗꯤ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯄꯥꯝꯖꯩ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯔꯛꯑꯦ ꯊꯦꯡꯛ ꯌꯨ ꯗꯥ ꯃꯉꯥꯜ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯆꯦꯅꯦꯜꯗꯨꯕꯨꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯗꯥ ꯃꯉꯥꯜꯅꯁꯨ ꯁꯕꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤ ꯍꯥꯏꯕꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯣꯔꯦꯜ ꯑꯣꯏꯕ ꯌꯥꯕ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯆꯨꯞꯄꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯑꯣꯏꯖꯒꯦ ꯑꯅꯝꯕꯅ ꯍꯥꯟꯅ ꯑꯩꯅ ꯀꯃꯦꯟ ꯑꯅꯝꯕ ꯂꯥꯛꯄꯁꯦ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯒꯤ ꯀꯩꯅꯤ ꯚꯤꯗꯤꯑꯣ ꯁꯥꯡꯍꯟꯕꯤꯔꯛꯎ ꯃꯇꯝ ꯆꯥꯅ ꯊꯥꯒꯠꯄꯤꯔꯛꯎ ꯚꯤꯗꯤꯑꯣ ꯁꯥꯡꯍꯟꯕꯤꯔꯛꯎ ꯉꯥꯛꯇ ꯑꯣꯏꯅ ꯑꯣꯏꯕ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯅꯕꯗꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤ ꯉꯝꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯩꯈꯣই 15 ꯃꯤꯅꯠꯁ ꯐꯥꯎꯗꯤ ꯃꯌꯥꯝꯒꯤ ꯄꯦꯟꯅꯕ ꯍꯥꯞꯀꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥꯅꯦ ꯑꯩꯈꯣꯏꯒꯤꯁꯨ ꯑꯗꯨꯗꯨꯃ ꯉꯝꯅꯕ ꯍꯣꯠꯅꯔꯤꯕꯀꯣ ꯑꯗꯨꯒꯨꯝꯕ ꯉꯥꯏꯍꯥꯛ ꯑꯣꯏꯕꯅ ꯀꯃꯦꯟꯁꯦ ꯂꯣꯏꯅ ꯄꯥꯗ꯭ꯔꯦ ꯈꯔ ꯈꯛꯇ ꯑꯗꯨꯝ ꯈꯪꯒꯠꯂꯒ ꯄꯥꯖꯕꯅꯦꯕ ꯄꯥꯟꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯌꯥꯝ ꯅꯨꯡꯁꯤ ꯊꯦꯡꯛ ꯌꯨ ꯄꯥꯟꯊꯣꯏꯕꯗꯣ ꯑꯩꯒꯤꯗꯤ ꯏꯅꯥꯎꯄꯥ ꯑꯩꯈꯣꯏ ꯀꯀꯥ ꯑꯇꯣꯝꯕꯒꯤ ꯃꯆꯥꯅꯦ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯃꯥꯁꯨ ꯏꯆꯟꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯁꯤꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯕ ꯆꯥꯎꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔ ꯁꯤꯁꯇꯔ ꯆꯥꯎꯍꯜꯂꯛꯑꯅꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯂꯥꯟ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯁꯤꯗꯒꯤꯗꯤ ꯍꯥꯟꯅꯒꯤ ꯏꯄꯤꯁꯣꯠꯁꯤꯡꯗꯨꯗꯒꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯦ ꯂꯥꯛꯀꯗꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯉꯥꯏꯕꯤꯔꯝꯃꯣ ꯑꯗꯣ ꯃꯌꯥꯝ ꯂꯥꯏꯚꯁꯤꯁꯨ ꯂꯣꯏꯁꯤꯟꯅꯕꯁꯨ ꯇꯧꯔꯒꯦ ꯃꯇꯨꯡꯗꯁꯨ ꯑꯃꯨꯛ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯕ ꯑꯃꯨꯛ ꯊꯥꯖꯔꯛꯀꯦ ꯑꯗꯨꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯤꯈꯤꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯄꯩꯁꯥꯒꯤ ꯃꯇꯦꯡ ꯇꯧꯕꯤꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯅꯤꯗꯨꯕꯨꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯀꯦ ꯈꯣꯔꯖꯩ ꯈꯣꯜꯂꯥꯎ ꯆꯦꯅꯦꯜ ꯑꯗꯨꯕꯨꯁꯨ ꯃꯌꯥꯝꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤꯗ ꯊꯝꯕꯤꯔꯤꯕ ꯁꯄꯣꯔꯠ ꯑꯗꯨꯃꯛ ꯆꯦꯅꯦꯜ ꯑꯗꯨꯗꯁꯨ ꯊꯝꯕꯤꯔꯝꯃꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃꯁꯨ ꯆꯦꯅꯦꯜ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃꯁꯨ ꯊꯝꯖꯔꯤ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯀꯨꯏꯅ ꯇꯧꯕꯤꯈꯣ ꯀꯩꯃꯤ ꯅꯨꯡꯉꯥꯏꯍꯟꯁꯤ ꯉꯥꯏꯕ ꯌꯥꯝꯅ ꯋꯥꯏ ꯍꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯃꯇꯝ ꯀꯨꯏꯅ ꯇꯧꯖꯒꯦ ꯑꯩꯈꯣꯏꯅ ꯉꯝꯂꯤꯕ ꯃꯈꯩ ꯇꯧꯖꯒꯦ
ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯐꯪꯂꯤꯕ ꯃꯈꯩ ꯍꯦꯟꯅ ꯍꯦꯟꯅꯁꯨ ꯉꯝꯗꯣꯏꯅꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯍꯣꯏ ꯀꯩꯃꯤ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯂꯥꯏꯚ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯣꯅꯝ ꯐꯨꯡꯒꯥ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏꯖꯔꯤꯕ ꯍꯣꯏ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤꯗꯨꯁꯨ ꯇꯣꯏꯅ ꯑꯗꯨꯝ ꯊꯥꯒꯠꯂꯛꯑꯅꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯩꯃꯤꯁꯨ ꯌꯦꯡꯕꯤꯌꯨ ꯐꯨꯡꯒꯥ ꯋꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯀꯦ ꯈꯣꯔꯖꯩ ꯈꯨꯂꯥꯎꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯗꯨꯝ ꯇꯥꯕꯤꯌꯨ